ꯏꯃꯥ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯑꯩꯅ ꯀꯨꯞꯅ ꯍꯪꯖꯔꯤꯁꯦ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯪꯅꯤꯡꯕ ꯃꯌꯥꯝꯗꯁꯨ ꯈꯪꯍꯟꯅꯤꯡꯕ ꯑꯗꯨꯒ ꯃꯇꯦꯡ ꯈꯔ ꯁꯨꯝ ꯇꯧꯅꯕꯒꯤ ꯇꯧꯕꯅꯦꯕ ꯑꯩꯈꯣꯏ ꯏꯃꯥ ꯀꯣ ꯑꯩ ꯊꯥꯖꯔꯛꯀꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯝꯒꯤ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯕꯤꯔꯤꯕ꯭ꯔꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯧꯖꯤꯛꯐꯥꯎꯗꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯖꯔꯤ ꯑꯉꯥꯡꯉꯩ ꯁꯪꯍꯟꯕ ꯄ꯭ꯔꯦꯝꯁꯤ ꯏꯃꯥ ꯀꯩꯅꯣ ꯃꯆꯤꯟ ꯃꯅꯥꯎ ꯀꯌꯥ ꯄꯣꯛꯀꯦ ꯃꯥꯁꯤꯕꯣ ꯃꯆꯤꯟ ꯃꯅꯥꯎꯗꯤ ꯌꯥꯝꯃꯤ ꯃꯆꯤꯟ ꯃꯅꯥꯎ ꯅꯤꯄꯥꯜꯅꯤ ꯑꯗꯨꯒ ꯃꯥꯅ ꯏꯇꯣꯟ ꯇꯣꯟꯕꯅꯤ ꯑꯣ ꯅꯨꯄꯥꯗꯤ ꯀꯌꯥꯅꯣ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯅꯨꯄꯤ ꯌꯥꯎꯗꯦ ꯑꯣ ꯃꯆꯤꯟ ꯃꯅꯥꯎꯗꯤ ꯌꯥꯝꯃꯦꯕꯀꯣ ꯃꯥꯏ ꯆꯍꯤꯁꯦ ꯀꯌꯥꯃꯨꯛ ꯁꯨꯔꯒꯦ ꯆꯍꯤ 19 ꯑꯗꯨꯗꯤ ꯃꯥ ꯄꯥꯈꯪ ꯃꯌꯨꯝ ꯄꯥꯟꯗꯕ ꯑꯉꯥꯡꯅꯤ ꯄꯥꯈꯪ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯆꯍꯤ 19 ꯏꯃꯥ ꯑꯩꯁꯦ ꯀꯩꯅꯣꯅꯤ ꯗꯥꯏꯃꯟ ꯇꯤꯚꯤꯗꯒꯤ ꯇꯧꯔꯛꯄꯅꯤ ꯗꯥꯏꯃꯟꯒꯤ ꯖꯦꯝꯁ ꯍꯩꯒꯨꯔꯨꯖꯝ ꯍꯥꯏꯕꯗꯨꯅꯤ ꯏꯃꯥ ꯑꯗꯨ ꯃꯥꯒꯤ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯄꯥꯡꯒꯦꯅ ꯇꯧꯕꯅꯤ ꯑꯩꯈꯣꯏꯁꯦ ꯌꯥꯝꯕ ꯌꯥꯝꯗꯕ ꯁꯦꯜꯒꯤ ꯃꯇꯦꯡ ꯈꯔ ꯑꯩꯈꯣꯏ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗꯒꯤ ꯒ꯭ꯂꯣꯕꯦꯜ ꯃꯅꯤꯄꯨꯔꯤ ꯐꯦꯗꯔꯦꯁꯟ ꯍꯥꯏꯗꯅ ꯑꯃꯅꯦ ꯑꯗꯒꯤ USA ꯑꯃꯦꯔꯤꯀꯥꯗꯒꯤ ꯃꯅꯤꯄꯨꯔꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯃ ꯃꯩꯇꯩ ꯅꯨꯄꯤꯁꯤꯡ ꯂꯩꯕꯀꯣ ꯏꯃꯥ ꯑꯗꯨꯒ ꯃꯈꯣꯏꯒꯤꯅꯦ ꯑꯗꯩ ꯃꯩꯇꯩ ꯅꯨꯡꯁꯥꯅ ꯇꯤꯝ ꯑꯃ ꯂꯩ ꯈꯔ ꯑꯩꯈꯣꯏ ꯁꯦꯜ ꯁꯨꯝ ꯈꯥꯏꯅꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯗꯣꯅꯔꯁ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯇꯤꯚꯤꯒꯤ ꯗꯣꯅꯔꯁꯀꯤ ꯇꯤꯝ ꯑꯃꯁꯨ ꯂꯩ ꯏꯃꯥ ꯋꯥꯔꯧꯕ ꯌꯥꯗꯦ ꯏꯃꯥ ꯑꯩꯁꯦ ꯑꯣꯄꯔꯦꯁꯟ ꯇꯧꯔꯨꯕꯩꯁꯨ ꯈꯣꯟꯖꯦꯜꯁꯦ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨ ꯏꯃꯥ ꯄꯥꯎꯗꯤ ꯐꯥꯎꯅꯗ ꯌꯥꯗꯕꯩ ꯇꯧꯖꯔꯛꯏꯅꯤ ꯗꯥꯏꯃꯟ ꯗꯣꯅꯔꯁꯇꯒꯤ ꯑꯉꯝꯕ ꯈꯔꯒ ꯃꯇꯦꯡ ꯄꯥꯡꯖꯔꯛꯀꯦ ꯌꯥꯝꯃꯤ ꯑꯩꯈꯣꯏꯅ ꯆꯠꯀꯗꯕꯁꯦ ꯑꯗꯩ ꯏꯃꯥꯒꯤꯁꯤꯁꯨ ꯏꯃꯥꯅ ꯐꯦꯁꯕꯨꯛꯇ ꯑꯇꯩ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣꯅ ꯇꯧꯕ ꯚꯤꯗꯤꯑꯣꯗꯨ ꯎꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯀꯣ ꯑꯗꯨꯗꯒꯤ ꯈꯖꯤꯛꯇꯪ ꯃꯇꯦꯡ ꯄꯥꯡꯒꯦ ꯇꯧꯕꯅꯤ ꯍꯧꯖꯤꯛꯁꯤꯕꯨ ꯁꯦꯟ ꯊꯨꯝꯗꯤ ꯀꯃꯥꯏ ꯇꯧꯕꯤꯔꯤꯒꯦ ꯃꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯒꯤꯗꯤ ꯐ꯭ꯔꯤ ꯑꯣꯏꯔꯤꯕ꯭ꯔꯥ ꯀꯔꯤ ꯇꯧꯕꯤꯔꯤꯒꯦ ꯍꯧꯖꯤꯛꯐꯥꯎ ꯃꯅꯨꯡꯗꯗꯤ ꯐ꯭ꯔꯤ ꯑꯣꯏꯔꯤ ꯑꯗꯨꯒ ꯃꯔꯛꯇ ꯑꯗꯨꯝ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯂꯩꯕ ꯌꯥꯎꯔꯤ ꯑꯗꯨꯒ ꯍꯪꯒꯠ ꯍꯟꯗ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯗ ꯑꯗꯨꯝ ꯃꯤ ꯈꯔ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕ ꯈꯣꯠꯄꯗꯨꯅ ꯑꯗꯨꯝ ꯍꯣꯠꯅꯔꯤ ꯊꯕꯛ ꯏꯟꯈꯥꯡ ꯁꯨꯕꯗꯤ ꯑꯃꯐꯥꯎ ꯌꯥꯅꯗ꯭ꯔꯕꯅꯤꯅ ꯑꯉꯥꯡꯉꯩꯁꯨ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛꯁꯨ ꯌꯥꯝ ꯇꯝꯍꯧꯗꯕꯅꯤꯅ ꯃꯣꯏꯗꯤ ꯈꯔ ꯁꯨꯕꯗꯨꯗꯤ ꯆꯠꯄ ꯈꯣꯠꯄꯗꯨ ꯌꯥꯗ꯭ꯔꯦ ꯑꯉꯥꯡꯉꯩꯁꯨ ꯃꯄꯥꯗꯣ ꯅꯧꯅ ꯂꯩꯈꯤꯗꯕꯅꯤꯅ ꯃꯍꯩ ꯃꯄꯨꯡ ꯐꯥꯅ ꯇꯝꯍꯟꯕ ꯉꯝꯈꯤꯗꯔꯦ ꯑꯗꯨꯅ ꯈꯔ ꯇꯝꯍꯜꯂꯒ ꯃꯁꯥ ꯏꯛꯄ ꯉꯝꯅꯕꯗ ꯍꯣꯠꯅꯔꯦ ꯏꯃꯥꯅ ꯀꯩꯗꯧꯅꯤ ꯂꯥꯏꯔꯕꯅꯤꯅ ꯂꯩꯇꯦ ꯃꯣꯏꯒꯤ ꯈꯔ ꯍꯤꯡꯁꯥꯞ ꯅꯨꯡꯁꯥꯞ ꯄꯥꯕ ꯈꯣꯠꯄ ꯉꯝꯕ ꯈꯛꯇꯅꯤ ꯃꯄꯥꯗꯤ ꯅꯧꯅ ꯀꯥꯏꯅꯔꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯏꯃꯥꯅ ꯑꯗꯨꯝ ꯑꯗꯨ ꯃꯆꯤꯟ ꯃꯅꯥꯎ ꯑꯇꯩ ꯂꯩꯔꯤꯕꯁꯤꯡꯗꯤ ꯀꯩꯅꯣ ꯇꯧꯕꯤꯕ꯭ꯔꯣ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕ ꯌꯥꯎꯕ꯭ꯔꯣ ꯀꯃꯥꯏ ꯇꯧꯒꯦ ꯂꯣꯏꯅ ꯃꯌꯨꯝ ꯃꯀꯩ ꯂꯣꯏ ꯄꯥꯟꯅꯔꯕ꯭ꯔꯥ ꯃꯌꯨꯝ ꯃꯀꯩ ꯑꯍꯨꯝꯈꯛꯇꯪ ꯄꯥꯜꯂꯤ ꯑꯇꯩꯗꯤ ꯄꯥꯜꯂꯤ ꯄꯥꯈꯪ ꯉꯥꯛꯇꯅꯤ ꯑꯗꯨꯗꯤ ꯑꯅꯤ ꯍꯧꯖꯤꯛꯐꯥꯎ ꯑꯃꯅ ꯒꯥꯔꯤ ꯊꯧꯔꯤ ꯑꯗꯒꯤꯗꯤ ꯃꯣꯏꯒꯤ ꯍꯥꯏꯗꯤ ꯒꯣꯔꯃꯦꯟ ꯁꯥꯔꯚꯤꯁ ꯇꯧꯕ ꯌꯥꯎꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯏꯃꯥ ꯂꯥꯏꯔꯕꯅꯤ ꯃꯇꯤꯛ ꯆꯥꯅ ꯃꯍꯩꯗꯣ ꯇꯝꯍꯟꯕ ꯉꯝꯗꯕꯅꯤꯅ ꯀꯩꯗꯧꯅꯤ ꯅꯨꯄꯥꯗꯣ ꯅꯧꯅ ꯀꯥꯏꯅꯔꯕꯅꯤꯅ ꯒ꯭ꯌꯥꯟ ꯇꯥꯗꯔꯦ ꯑꯩꯁꯨ ꯉꯝꯅꯕ ꯇꯧꯔꯤꯁꯤ ꯈꯪꯗꯦ ꯍꯧꯖꯤꯛ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯐꯥꯎꯕꯒꯤꯗꯤ ꯃꯥ ꯌꯨꯝꯗꯒꯤꯗꯤ ꯂꯨꯄꯥ ꯀꯌꯥꯃꯨꯛ ꯇꯤꯟꯈ꯭ꯔꯦ ꯀꯌꯥꯃꯨꯛ ꯆꯪꯈ꯭ꯔꯦ ꯌꯨꯝꯗꯒꯤꯔꯣ ꯌꯨꯝꯗꯒꯤꯗꯤ ꯍꯣꯏ ꯃꯤꯅ ꯈꯔ ꯄꯥꯡꯉꯛꯄ ꯈꯣꯠꯂꯛꯄ ꯑꯗꯨꯅ ꯑꯗꯨꯝ ꯍꯣꯠꯅꯔꯤ ꯀꯌꯥꯝ ꯍꯥꯏꯕꯕꯨ ꯑꯩ ꯏꯃꯥꯗꯤ ꯊꯤꯗꯦ ꯑꯗꯨꯒ ꯗꯥꯛꯇꯔꯗꯗꯤ ꯃꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯗꯤ ꯌꯥꯝ ꯄꯥꯡꯉꯤ ꯑꯗꯨ ꯏꯃꯥ ꯍꯧꯖꯤꯛꯁꯦ ꯃꯥꯁꯦ ꯑꯗꯨꯝ ꯋꯥꯈꯜ ꯇꯥꯗꯅ ꯑꯗꯨꯝ ꯂꯩꯕ꯭ꯔꯣ ꯍꯧꯖꯤꯛ ꯍꯣꯏ ꯋꯥꯈꯜ ꯇꯥꯔꯛꯇꯤꯔꯤ ꯑꯗꯨ ꯃꯈꯨꯠ ꯃꯁꯥ ꯂꯦꯡꯕ ꯃꯃꯤꯠ ꯃꯅꯥꯗꯤ ꯄꯥꯡꯉꯛꯑꯦ ꯑꯗꯨ ꯃꯁꯥ ꯂꯦꯡꯕ ꯃꯁꯥꯗꯨꯗꯤ ꯌꯥꯗꯦ ꯑꯗꯨꯒ ꯈꯅꯥꯎꯗ ꯍꯨꯠꯂꯒ ꯁꯣꯔꯁꯨ ꯍꯣꯟꯕ ꯑꯗꯨꯅ ꯀꯔꯝ ꯀꯥꯟꯗ ꯌꯥꯔꯛꯀꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨ ꯀꯂꯞ ꯑꯃ ꯏꯃꯥ ꯏꯕꯦꯟ ꯃꯌꯥꯝ ꯇꯥꯟꯅꯔꯒ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯗꯩꯗ ꯀꯔꯤ ꯅꯨꯃꯤꯠꯇ ꯍꯥꯏꯒꯠꯄꯤꯔꯛꯀꯗꯣꯏꯕ ꯑꯩꯔꯣ ꯑꯩꯗꯤ ꯍꯌꯦꯡꯁꯦ ꯑꯉꯥꯡ ꯑꯃꯁꯨ ꯃꯁꯥ ꯉꯝꯗꯦ ꯑꯗꯨꯒꯤ ꯗꯣꯛꯇꯔꯗ ꯆꯠꯂꯨꯒꯦꯅ ꯇꯧꯔꯤꯅꯤ ꯑꯃꯁꯨ ꯉꯝꯗꯗꯅ ꯑꯗꯣ ꯍꯌꯦꯡꯁꯤ ꯅꯠꯇ꯭ꯔ ꯍꯪꯆꯤꯠꯁꯦ ꯂꯥꯛꯀꯦꯅ ꯈꯜꯂꯤꯅꯤ ꯆꯠꯀꯦꯅ ꯍꯣꯏ ꯑꯗꯨꯁꯨ ꯄꯥꯎ ꯐꯥꯎꯅꯔꯁꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯤ ꯃꯥꯒꯤ ꯈꯥꯃꯦꯟꯂꯣꯛꯀꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯊꯧꯗꯣꯛꯇꯨꯗ ꯃꯥꯒꯤꯁꯤ ꯁꯣꯛꯄ ꯊꯧꯗꯣꯛꯅꯤꯀꯣ ꯃꯥꯒꯤꯁꯦ ꯃꯥꯅꯤ ꯑꯗꯣ ꯃꯥꯒꯤꯁꯦ ꯀꯣꯛꯇ ꯁꯣꯛꯄ꯭ꯔꯣ ꯀꯩꯅꯣꯁꯦ ꯅꯣꯡꯃꯩꯁꯦ ꯀꯣꯛꯇ ꯄꯥꯟꯕ꯭ꯔꯥ ꯑꯇꯩ ꯃꯁꯥꯗ ꯄꯥꯟꯗꯕ꯭ꯔꯥ ꯃꯀꯣꯛꯇ ꯄꯥꯟꯕ ꯅꯠꯇꯦ ꯃꯈꯅꯥꯎ ꯑꯗꯨꯋꯥꯏ ꯃꯌꯥꯗꯨꯒ ꯁꯔꯨ ꯑꯆꯧꯕꯗꯨꯒꯤ ꯃꯌꯥꯗꯨꯒ ꯑꯗꯣ ꯃꯣꯏꯅ ꯍꯥꯏꯕꯅꯤ
सिदगी चंखिबदुना सि करी हानि आ मनुंग चंगा लिवर अदगी करी करी जो सोग थंदा फादो खरबा ओइ थंबदी छलजे समान कोइ छलगा अदुगा मोइना हाजि सिदे सिंगिये मतपदो अदुगदुना नुंसि खाइगलगा अदुम पुन तोरबा हाइता अदु इमामाई कोक्तसु सोक्प नत्रो मागिदो कोक्ता सोक्प नते ऑपरेशन तौरगा नुंसिगा छारु अमा लथोक खाबा अदु मागिदो कोइना कनो तौबददी फोटोदो उबदा माइदो कोक्लोमदो कुसनबरा कनो म तौबरो आव अदो कोक्की हांदोकपा कोक हांदोकपा कोक हांदोगा सो होंबो फोटो तौबगी तौबा कोक्ता हाइदि नुंसि खाइगले हाइदना नुंसि खाइगले हाइना ऑपरेशन तौबा अदुदी मोइ हजु ऑपरेशन तौबदो माइ कोक्की सरुक्तो अमु खरा लेरगा हापसनगनि हाइब्रो आव अदुदी कोक्की सरुक्की सरुदुदी मोइना हाइबा मांगा माइ मसादा फुंगदोनि अदु माइ मसादो फुंबोमदो लेतरे ऑपरेशन ngata ngairabdina अदुना kana tor mangan khare adu artificial na hapna na haide doctor artificial semba ko atya ma waro ba yadi ko ina kupna hangjari se koina sum thangning ba mayam su phanghaning ba aduga mateng khara sum tawnabagi tawbani ba kuima ko sum ujaru bu no aita dana tawbani ado magi sigi number sida koina la pa kando dum hairaki mana leiba kanda कोई नोंमा निनी माना लेदोगो नुमिदा मा हाइतारे नुमिदांग दि नतबा नुमिदांग वाइरम गो को होय अयुक ला आई कोइना गा लाखदि इमा नुंदा वाइरम लेबगा दुम यावगद्रो उम मरी अनि उम लेबा दाइदगा यावदे यावरोइद्रा आई होय नुंदिन लेप जावयेबा नुंदिन लेबा नुंदांग दि सोमदा मो दुमरोमदा अमाबो मी लाइतने चा थुंदोक थुंदिन अमुक तौदे अयु अयुक्तदम चके होय अदुबो फाउनसी कोइ लाखदबो मतमदि मादा दम हाना हाइजरागे अदुगा यंगिनरसी इमादा कोइनसु खरा ngamjabado खुसिनना निंगबा हाइतारे एतेगी नतबो कोइमा अदि करी करी सिजनबो कोतो तौबो अदुगा अमना मागी मसादुदी मनुंगदा मयामी उनहंदबरा आईसीयूदा दम थमबरा कमाय तौई मी चंगगा कोलगा महिंग मताई चंगने मी उनहंदबरा मीदी जुराम उनहंदे मोय अदो कनदा आईसीयूददी लेतरे कुइरे लेतबा नाम वातो न पुथे मोयना आईसीयूदी पुथोगा दुगा लेरे आइना अमुकचु पुथगरो आइना हाइबनेबा पुथगरो हाइबदुगा आइना मादी सोसे मथगलमदा होंगत्तो ngamdabaniना आदि सिंदुक सिंजिनदो खोइना हाइबसु नतबनिना नर्स अमा थम्बसु खोइना हाइदि ngammoidabaniना अदुना दुगा मो हिरसु चंगसु अइगी इराय पक्तारे हाइदना जेंबिरो हाइदना थम्बनी कंदे हुजिबुदी मखुद मसा लेंगो हौरे मम्मी पामी खमदे होय फरे इमाना सम मागी फिबम दोकोनसु उबदा नुंगाइजदबा हाइबे तारेको इमा होय जामना खुदों थिबतोय अदुदि मीडियादा समान तौरगा तौसि खोले हाइना आंगांगे अखोगी लेकाइगी ममानबा चिंग हाइताले अदु तौबि फरे मा कोइना ngamjaba khara do ma hida guli khara tawba kari kari leito lechen aduga ma wi khara dum awaba ma tari bani no ko kari no koino da season na bado da koi khara tirakke aduga lai lam dai da dum hairakke ma da hana mangjona na ngasi project lakani haine ta hairoi ba ko nomani ni waling ta khanghalage aiso operation am khagi sagi tawwa aiso ras da tawrambani aduna kuidri hafta mu tangari aduna isaji kandaba aisna handi chatningabane bako aduna soidana lakke ma aduga ai lamdai haijarage thamage ko dudi ma masini mama popiga wari sanabagi haitare aseng ba chuloina khangjare sei do koina han da kokta panboi ningoba magi se aduga kokta panboi ramdre adu masagi khanaudagi palaga khadagi haitare